Social media site or Facebook ta Maharaja Sanajaobagi semna phongdorpa wapham khara maruiba Haojik Tharoijam da thokliba khudam asigi matangda laikai khulna Uttar Sanglel sana kunungda pau pirakpadagi laithau tinthau kari tauba hiyai haibigi yengsinanaba sana kununggi angom ningthau angom poirei na lusingba amaibi phamnai bising mafam aduda sangsin khreba wapham phongdorakli ngasi numida waram phongkiba tongan manipuri siphongsing amasum thokiba thawdo wathoksing dagi maroibi I pausing myamda thamjagi hanmada panam pausi dagi lokusaraga police to wakat pasatluba miwema phurakpa yaningde sadam hanjabam police to wakat pasatluba miwema phuserakpagi thawong yaningde thawdo asigi matangda case ma thangalagani haina yaol the youth network ki founder CEO su oiriba human right defender Sadam Hanjabam na phongdorakli Manipur press kaptang asi paumising unaba mara Sadam nai Sanjit Rajkumar haiba miwema na Facebook ta lesbian, gay, bisexual, transgender and queer LGBTQ ki community bu discriminate over video content nama thagalaki Manipur police ki cyber crime unit ta video content sigi matakta FIR file tona waiduna mamana ba ohunga loidana mahak masamusaki adubu cyber crime unit asi kadaida leibano haibadu sab sab mafam khangdabadagi pau phaunaba ahalsingna hairakpadagi second MR ki campus ta saki Magna hai Facebook ta thagalakiba video content aduda lone yadaba hater oiba wapham cap yaubana issue asi urgent oibadagi ngarang ahing nongai matung pungkhairom tabada FIR file haiduna Mari lenaba police department salubani adubu second MR yaubada cyber crime unit lei haidiba mafam adudi mai imam duna miyoy amata leramkidi mafam aduga thangnaba building amada mai thanduna miyoy khra leibu budagi sangsinki miyoy singaduna cyber crime unity asomnani FIR file adu kona tawro hairaki serious oibi issue ni yaragadi haujimak adum FIR file tawjage haina taksilubudagi gate manungda leiramba miyoy ahumlom tholalaga khutharakibani masidana tana karim kathainaba thawong kya satharaki mari lainaba authority na thawdo osida senari ba miyoy singthi dokpiu matik jaba lokhat phom tokpa action lokhat phiu thawdo osigi matana case amus thangalagani loinana community amabu sokpya ba video content sem liba miyoy sigi matak su sapsaba case ma thangatkani hairene su pausida makhatari atopa pawmodana lainga rajada khaini talapna singba yonba thingkiba maramna dukan sing drive sataba horagani panam Lenga Razada Kaini Talamna Singba Yuan Masaba Sizinaba Thinkiba Marana Dukan Sing Drive Satharagan and a People's Action for National Democratic Movement Pandamna Thadorak Pasirol Manahidi Pandamgi Secretary General as Brozen Maitina Tok Pasirol Sinahai Manipur Lenga ki Sip Secretary in order talk to the Manipur Hidak Managi Polam Sing Maruina Zada Kaini Talab Pan Masala Gudka Shikhar Madi Hidak Managi Polam Pumba Yuan Masaba Madi Umba sizinaba pumba tha sigi taraga nipani ki sahi amagi oina athing bathamkre order assistant secretary health and family welfare Dr. Binit Joshi na miyam gi health hygiene da yamna sathina soganba oibana tha sigi taraga nipani thokibani yamna maru oiba tawdaba yadaba thabak ama oibana People's Action for National Democratic Movement pandamna Manipur lainga puthagali loinana mapung phana sakutani Hairiba may kaba polam sing asida business story dukan pham libu khudimangna khudaktagi lapinaba appeal supanna torokli hiramasida Supreme Court nasu food safety and standard prohibition and restriction on sales 2011 gi rules sing ngna sanaba madi masigi akan bathabak sing khonaba state amadi union territory sing gi chief secretary amadi health directorate khangan ki basu laikhrabani State Lenga no Hiramasigi Matana Food Safety and Standard Act 2006 Amazon Food Safety and Standard Prohibition and Restriction on Sales ki Regulation 234 gi makada asigum hitak managi polam singasi sungba madi yuan Manipur gi mapam punamak ating matamkre matang sida hygiene madi Manipur Lenga ki Health Department gi makada lariwa Food Safety Wing na akan mamieng sang mamatoktai maru oina khoirambal kaithil gi Sarengali Masasit rota dukan sauna family bisingna wholesale natragana retail oina yoliba polam singasi leptuna sek tawgadabani masi lainga khaktana pangthokpada mapung pharoi boibana CSO amoina panamna su mateng pang boina surprise check tawraga police ta amadi food safety ki official singna sinabagi thabuk tawragani
ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯕꯗꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯀꯤ ꯆꯩꯔꯥꯛ ꯐꯪꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯂꯂꯣꯟꯕꯁꯤꯡꯅ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ROP ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯒꯠꯄꯗ ꯅꯠꯇꯅ ꯃꯔꯨꯑꯣꯏꯅ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯗꯨꯅ ꯌꯣꯜꯂꯝꯕ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯅꯤ ꯂꯣꯏꯅꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯒꯅꯤ ꯃꯈꯥ ꯇꯥꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯨꯝꯅꯃꯛꯇ ꯊꯝꯖꯔꯤ CSOꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯤꯟꯕꯤꯌꯨ ꯑꯊꯨꯕꯗ ꯄꯥꯟꯗꯝꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯔ ꯑꯃ ARꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤꯅ ꯊꯣꯝꯕꯅ ꯅꯨꯄꯤ ꯑꯃ ꯁꯣꯛꯂꯤ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃꯅ ꯃꯔꯨꯇꯤ ꯀꯥꯔ ꯑꯃ ꯊꯣꯝꯖꯤꯟꯕꯗ ꯅꯨꯄꯤ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯗꯨꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯔꯨꯇꯤ ꯀꯥꯔ ꯑꯃ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN1K3236 ꯊꯦꯡꯖꯤꯟꯕꯗꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯅꯨꯄꯤ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯀꯥꯔ ꯑꯗꯨ ꯋꯥꯡꯈꯩ ꯈꯨꯅꯧ ꯑꯣꯜ ꯁꯦꯀꯣꯟꯗꯒꯤ ꯃꯣꯍꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯝꯕꯣꯜ ꯑꯋꯥꯡ ꯖꯔꯤꯗ ꯃꯆꯥꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯗꯨ ꯀꯦꯁꯄꯔꯅ ꯊꯣꯝꯖꯤꯟꯕꯗ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯤ ꯍꯥꯏꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯉꯣꯝ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯗꯦꯕꯤꯀꯥ ꯊꯋꯥꯛꯇ ꯌꯩꯁꯤꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯝꯐꯥꯜ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯗꯦꯕꯤꯀꯥ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯣꯏꯕ ꯂꯥꯛꯈꯤꯕ ꯅꯍꯥ ꯑꯅꯤ ꯇꯛꯃꯨ ꯄꯥꯠꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯁꯦꯟꯗ꯭ꯔꯥ ꯑꯃꯁꯨꯡ ꯕꯣꯠ ꯍꯥꯎꯁꯀꯤ ꯃꯔꯛꯇ ꯂꯩꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯇꯛꯃꯨ ꯄꯥꯠꯇ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯆꯥꯟ ꯆꯍꯤ 19 ꯑꯄꯣꯛꯄ N ꯄ꯭ꯔꯤꯌꯣ ꯑꯃꯗꯤ ꯑꯦꯔꯦꯡꯕꯝ ꯃꯅꯥꯎ ꯆꯍꯤ 22 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯀꯣꯟꯖꯪꯕꯝ ꯕꯤꯄꯤꯟ ꯆꯍꯤ 19 ꯑꯄꯣꯛꯄ K ꯆꯟꯗ꯭ꯔ ꯑꯃꯗꯤ ꯍꯦꯃꯥꯝ ꯏꯅꯥꯎꯕ ꯆꯍꯤ 22 ꯑꯄꯣꯛꯄ ꯈꯣꯝꯗꯣꯟ ꯀꯧꯏ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯤꯖꯣꯏ ꯒꯣꯕꯤꯟ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ ꯏꯃꯣ ꯕꯤꯖꯣꯏ ꯒꯣꯕꯤꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA RK ꯏꯃꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ RK ꯏꯃꯣꯅ ꯕꯤꯖꯣꯏ ꯒꯣꯕꯤꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯂꯝꯒꯤ ꯄꯇꯥ ꯁ꯭ꯔꯤ ꯒꯣꯕꯤꯟ ꯁꯦꯕꯥꯌꯠ ꯀꯃꯤꯇꯤꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯦꯡꯂꯕ ꯃꯐꯝꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯗꯨꯉꯩ ꯃꯟꯇ꯭ꯔꯤ ꯃꯌꯨꯝ ꯁꯥꯒꯩꯒꯤ ꯏꯄꯥ ꯏꯄꯨ ꯏꯕꯨꯗꯧ ꯂꯥꯏꯔꯤꯛ ꯈꯣꯝꯕꯅ ꯇꯧꯔꯝꯕꯅꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯍꯧꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯒꯨꯟ ꯍꯥꯞꯇꯨꯅ ꯏꯇꯤꯍꯥꯁ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯑꯣꯏꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯠꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯈꯪꯍꯧꯅꯕ ꯑꯃꯗꯤ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔ ꯄꯣꯖꯤꯇꯤꯕ ꯏꯝꯄꯦꯛ ꯂꯩꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟ ꯁꯥꯕꯌꯠ ꯀꯃꯤꯇꯤꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯕꯤꯗꯨꯅ ꯑꯃ꯭ꯔꯨꯠ 2.0 ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯕꯤꯔꯛꯈꯤꯕꯕꯨ ꯀꯃꯤꯇꯤ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯨꯔꯦ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 30ꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯎꯔꯤꯄꯣꯛꯇ ꯏꯕꯣꯇꯣꯟ ꯁꯅꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯀꯣꯏꯖꯝ ꯑꯉꯧꯒꯤ ꯂꯪꯂꯥ ꯂꯪꯖꯟ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯥꯌꯣꯛꯇ JSC ꯑꯦꯒꯦꯟꯁ ꯗꯤ ꯀꯤꯗꯅꯦꯄꯤꯡ ꯑꯣꯐ ꯑꯀꯣꯏꯖꯝ ꯑꯉꯧ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯧꯈꯤꯕ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ JSC ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯊꯧꯕꯥꯜꯒ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯌꯥꯅꯕ ꯄꯨꯔꯛꯈ꯭रे JSCꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯗꯨꯀꯥꯟꯁꯤꯡ ꯍꯥꯡꯅꯈꯤꯗꯦ
General Strike Sakotpasingna, Thawal Kaitilamadi, Thawal Mela Ground, Gary Poklam Kaida, Lambi Tingduna, Kongjang Singki, Adomainam Nungtul Punganirom Tarapada, JACM Thawal District Police Ani Gimarakta, Yasinabama Purapugaloina, Lambda Masiki Kwaitiki Sawa, Ningtau Ngakeba Kumai Labana, Maramna, Matam Karagi Oina, General Strike Kudaki Handokli Haina, JACG Makedi Fongtorakli. Adu attendang na sumna mayam na thamjaram ge duga hausi ko inati mayam pau su matang asalu sinjarage hamsum mayam puna no update ngamina sena channel sigi mekede gi sumayang inform da makata na thamjari mayam puna no update ngamina si